Leisna ngasidi mit kakla amata uisinba yadre. Ngasi amusanagi yumda mayamna hainakiba ngangnakiba wasingdo ningsingduna leire. Mamita Gopesna oiramliba phibamdo udunata leire. Wakhalna lumtharaba Leisna machagi amuk khali Gopesbu amuk ningsingi amaromda imung anigi nungsinaba mari silliba luhongba asigi marakta Leisna Dr. Atharga amuktang unaduna wari watay saba pamle. Authorbu wari sage khalladuna Leisna call ama tawsili. Leisna na, hello, Dr. Athar. Athar na, tayo Leisna, kaidawre. Leisna na, Dr. Haujikan sibu thabaka chinbibra. Athar na, jindiye, kaidawre Leisna, adum hayo. Leisna na, ay Dr. bu amuktang unaba pami. Athar na, yay, nanggi asang ba matamdo, adum haro. Leisna na, hayeng se, Dr. yagadra. Athar na, pung 12:30 aduwayda ay laage. Leisna na, aduti Dr. ay ngayjaramage, ay koygi anakpata layba garden duda. Athar na, fare, ay laage. Asi hairaga Athar phone thamkre, somdana Leisna na mathanda khanjay. Aina luhongbase haidokluraga mahakna karibu khankigadaba. Nongdambana karibu tamliba. Aina lagodaba phirepse karino. Machabu yenglaga Leisna kapi. Imagi bungo nangdi angang oiriba wakhal tadribanina imagi awabase uramloy. Aise nangbu thawum tarana puduna pokliba nangi namane ichabu taibang phaunaba honabada pumnamaki maphamda minamkibani wakhal mapung phadriba namana ichabu taibang panasida karamna khungdalakpa ngamgani matamduda iche Resma bu thengnaramdrabadi pumnamak oithoklamloi. Resma Leisna bu masak muna khangbiba magi senior amani. Mahak hospital amada nurse oiduna lairambani. Leisna na magi wari pumnamak liraduna angang asigi thawai sidadi kanbiyu haiduna Resma da haijeki. Resma na tungda thengnagadaba khudong charoidaba kaya bu yenglaga yakidabani. Adubu Leisna na angang ase mapagi maphamda soidana sinagani haibagi thazaba adu Resma da piraduna angang asi taibang phawan kibani. Leisna na khanjaruba sagatcharuba asa adudi taiwan nakhi. Ayukki taruba mangalni. Athar breakfast chana paper pari. Athar na nanaudi hawat khababa. Amusana na khumi hawat khabani. Athar na oo. Amusana na ibungo nanaw nupase kari chari thakli haibado khara yengsinbiyudana. Aina buti mayeng selli haibabu magi matause ipa yengba ngamdrene. Amusana na mamitagi mapi taithoi. Athar na baba aibu waraubiribra. Aisu numito phathaba ngamhaudabadagi mahakbu phahaningmandana aigi ikhutsimakna kayada nungsi haitana mahakbu. Amusana na nishana laichuraba mahakna nisha chaningmana ngaurabada paisa piyu haina mapa aingonda takhi. Aina pidrabada chaba phangdabagi ngauraba magi wakhalna mapa aibu mapa ni kautuna namsinduna paisa munnanaba honabada. Athar na thengnabadagi hockey stick na makokta thombada khara thina sokhi. Athar ningsinglubada tu khyau chungi. Aduga Athar na amuk makha tarai. Sathina soktuna leimaida taraba mahakbu inauni haiba kauduna aina hanna yengdana duty na lui khanduna hospital da laki. Amusana na khumlaki aikhoigi su asoiba yamna laikre. Ichabu nungsi haiduna mana haibata yaduna lakibana
mabu manghanaba lambi sembo oina thokre. Makokta khara thina sokhibaduna mahak haujikti miron tadana ngaujatnaduna leiribani. Atharna haukibadi haukrasanu baba. Aina inaubu soidana phanaba layingbigani. Aigi senior doctor shingasu tanarabani. Mahakpu mapanda puduna soidana layingbigani. Haujikti mahakpu layingbiragi haina khalli. Amusanana hoi phare nang suna thau chatnanaba taujaro. Baba nanaugi kada changduna mahakpu yengsinbirukige ko. Ayuki pung 12 taba aduwaida Leisnana hainekhiba leikol adu tamna laktuna Dr. Atharbu ngaijaki. Dr. Atharsu ikan kanadana leikol adugi get tamna changlai. Leisnana Doctor somda lengsinbirao. Athar changsinduna phammi chakriduda. Leisnana Doctor ai Doctor da. Atharna hayu Leisna nangi apamba. Leisnana ahal singna siliba luhongbase Doctor gi. Atharna maduda aigisu apambani. Aina nangbu thamoi senga nungsi chakhibani Leisna. Leisnana haibiribasibu Doctor aibu hana ubikrabra. Atharna khumai nokfet tawraduna ai nangbu hanadagi khangi. Ningsing libra nang numita school gi foundation day numita nangna welcome address pikidana. Leisnana piki Doctor. Atharna nangbu ahanbu ukiba numitudagi aidi nangbu adum khanduna lairabani. Leisnana Doctor aigidi laibak yam phabani adubu haujikti. Atharna haujikti kadauraba Leisna nang luhongbase yaningdrira. Leisnana nate Doctor aina haijabadi matam khara phanthagise. Atharna nangi problem kai lege aingonda hayo. Leisnana Doctor angang sigi mari makhong hana thidoko pambidabra. Atharna aigidi aduda thoina kemta khanjiluba leiti. Leisna nangnabu pamlabadi ichamak ni khanna angang si yokpa ngamgani. Leisnana aduda gopesti. Atharna gopesna kaidoraba. Oh magi mawongduda nang hainadriro. Leisnana nateda gopese aigi yamna luna tinarakpa marupni. Magi mawongse ayam yengba nungaiti. Doctor Gopes puhana laying thokpigise. Atharna ai sumabu laying na bagi plan tawa haurabani. Adubu Leisna masi pumnamakse ibani luhongba loiraba matungda loina tawba yai. Leisnana makha tagi haiduna tawringai cheiraktuda khanghaudana Leisnagi call ama lai. Leisnana hello sir good morning. Aizina good morning Leisna. Leisnana makha tarai takpisi sir. Aigina Leisna nang lift budi lay haibabu tangai fadaba amagini. Leisnana sir lift lay haibadani imalay baki sebagini ay matam kaithokjabada nungaitaba tawjaroi takpiyu sir. Aigina ay nangi wilbu thagataba ngamde. Moirangi SP do Delhi da meeting ama jatki. SI amana in charge lauribani. Ngarangi thaudok do nangsu taramlani. Leisnana hoi sir ay tazare. Aizina makha taraktuna nang ngahak chatluraga wari wakhongdo sengna khangdoknaba haige tawbani haina makha tarai. Leisnana hoi sir ay hausing mangjatnaba tawrage haiduna phone thamnare. Ngasai makai Dr. Atharsu wari du tari aduga sonthangnaba khonjelna Leisna lao ai thinbiramage haina hairei. Leisnana Doctor warawi bayate ko athuba case ama lakpagini. Atharna ai kisu khandeda kona amuk unarase hairaga Leisna bu mana drop tawbirami.
Leisna khongkap 10 chatlaga police station dugi gate tamna changsilai. Gate ki sentry amana he kanano kaidawba lakpano. Atopa sentry amana amuk masak naga marol ama phajabane rasiga matum irang mata sida. Sentry amana amuk irang mata sida chalo hankro akhoi sir su leite haina ringai tanja aduda SI Priyo thoglai. Priyo na sombu Madam Leisna na hoi mane. Sentry anido munna yingnai kokchau bi kakre mamai khangang singre. SI Priyo na good afternoon madam. Leisna na good afternoon. SI Priyo na SP sir na call tawrame IG sir na tawrame haiduna aduga madam gi PP photo su tharame ngarangi case tu gini haiduna madam office lengsin bise. Leisna na ngaiko sentry ani makauro. Sentry ani duna mamai luk thaduna makhoi ngakpina na ba haijarai. Leisna na SI Priyo makhoi ani mak numit 8 ni KG 23 gi nambodo pohalaga nongmada pung ani chelhangadabani ataina su kari maram gi no haibadu khangjanaba. SI Priyo na funny Madam Leisna mang thaduna office lomda changkhre. SI Priyo na khongkap ama ani leida horaga sentry ani duda haibaga nang haude nakhoi sidi madam se khara strict oibani mathang dadi discipline khara ngakna chalo. Leisna na Priyo bu kawrai. SI Priyo na khonglei thuna thangjinki. SI Priyo na kana lei madam gi haimahi ama semlo. Leisna na yare SI Priyo ai chak saraktri cha asaba ama oina thakse chana basu yauro mayam gi su yauna paisa sida leire. SI Priyo na yani madam paisa si hapsen biro adu hairaga file adu Leisna da sinarami. Leisna na file du faktok tu na yenglubada. Leisna na unbelievable. Mapandagi SI Priyo na madam amugda changjarake haiduna cha amaga singar amaga puraami. Leisna cha thakna kaduda chatuna file adu yengi. Table dagi singar du chagi haiduna hukpada board aduda midyeng tarami. Makhutagi chaga singar gadu takiba khanghaudre. Leisna na oh sorry. SI Priyo na madam kaidaure hangduna kanalay sida chakhairi basi loisilu haina hairami. Leisna na SI Priyo surrender gi file du aingonda piyu. Leisna na SI Priyo da 18 subada hapliba photo adu kanano hanglami. SI Priyo na madam nupa sigi maming khagemba kawe gari car layu yade haiduna mapa khanabadagi mirot oikibani. Mapa na kanna haibadagi mahak lalhawluptagi lauthoga surrender oina leikibani. Masi ikuikuitri housing mahak wakhal su tadre haigum tawi. Mathaklomdagi ni aikhoigi anakpa chingya sidagi lauthokpa oikibagi case adu aikhoigi police station sida palambani. Leisna na SI Priyo ising class amagta pubirao. Priyo ising lauba thoki. Leisna na file adugi details tu parami. SI Priyo ising puraktuna Leisna da pire. Leisna ising thaktuna hairei. SI Priyo ay kok se khara ngaure. Number ase message ona thabiro ay chalage. SI Priyo na madam ay koi drop tawjage. Leisna na yani ay auto da dum chakhrage. SI Priyo auto ama faduna Leisna auto du da halaami. Auto to ngatong na Leisna wakhal na phumbungnari.